Kaifundai NSNIM amadi ZGF ZNI ki marak akan mong da nomay kamnakri. Hauzi barat lenga ka santiki wari sanari wa Nagaland ki Lalhoulup am oidiva National Socialist Council of Nagaland's NSNIM amadi ZGF ZG marak ta ngasi ayu angan mad akan mamong da nomay kamnakri hari. Thaudo adu ki matang da pauksi sana pangwa pau ki matu ina di NSNIM amadi ZGF Jayan Sri Lanmis na Khudong bagi thaudo dunga si ayuk pung mga minute tararam taba matam na National Highway Kuntraga taret Imphal Jiribam lambi paringi Tamenglong District Tauksem Police Station gi manusan ba kai fundai de thoki ben hari thaudo dur aso apan yaw bagi pau house pau bagi oina di pau sis na phamandri atopa pau ge source ama gi matung ina di kai fundai de leiba ZUF Jian Sui na lusing ba kang bugilan missing na lairi ba kem amada NSNIM na attack sa tharak padigi maiki animal to Khudong na kibani Khudong na badu na ZUF Jian Sui gi maiki dig asu apan yaw kiba leiti hari thaudo thokhom da Assam Rifles ki kang bu sang sikhren su pawm na makhatari amarom na social media da viral oirakli ke sungun Kuki belesta ZUF KMS NSNIM ni singnaba singna akan mamung na Landarakle have video footage ko loina viral oirali kaya mux tumba pawng na de meyam puna update ngamin na si phone bom sang hida kilomin dinin sa khat bunin sa ko na ko chilaya ko tay ai laya ko sa ko leng tay aiที่จะขัดให้อินที่มันจะขัดให้ปิดด้านสุดเลยลายรูมากูนะให้จีละลายจานเสียงกูอัฐให้เสียงทุกสมัยกับเสียงกูอินจะคุยละมากูนะหงดุน้ำว่านาตัวสิละดงยังมีให้อินตาบังกรยังมีลายยังคือสวยกับสิเลยสวยจะกับสิเลยวะที่ฮีสิลายจะพุงน้อยไหลก็มาฮีลายช่วงขัดกูกูจูจนกระปอดตัวทีคนที่ช่วงก็มาก็ดีเลยจะทัลขัดไปหุ่นกิกะมาจะกูน่าสุจะลายให้แล้วให้ลายไม้ให้บังกลไม้โตให้ทัลกิเจียนนี่ตอนนั้นทัลนั้นสุยิ่งหมอกตีกันเหรอจะจำขัดก็กิเสียโยโลลายทัลปราศัยขัดกินก็จะลังบังกลลังก็จบดูดีกว่าก็เสียประโยชน์จะก็กิดาละจะลังเนี่ยก็ปั่นสนุกว่าจะกูน่าให้นาวเตหอนไอ้บอกกะมาหินเลี้ยกะมาหินลังสิคุมูลากูน่าหอนปังลายทิ้งละกูน่าหินจะเลยลายหอนปังเลยตายจะกูน่าหินกะด้านไหนได้นายเป็นอะไรที่จีนนี่ที่ว่าเสียงโน้มยังยังที่จำจากอะไรพวกนี้เทลกินีกุมนะสปอนดอนบุตรIT SEZ Sabal Loidavi ki donor minister Sauri CM the Yingsana Bakangalaki Ahan building the Sabal Loid and Isuba building the Sadu Kuntragani Panwali Manipuri the development of not reason donor gi Santang Makara Sagali ba IT special economic zone IT SEZ ki Tabak Mapung Fana Loishandabagi donor minister Zotiridithia Madab Sandia Yam sorry. Se Minister Yumnam Kemzana Masakmana project asi nauna review taunanaba si irakri. Sauran lam ekar kungatre rom semgat liba yamna sabo project asida block ani lay. Block ani asida
software semgatnaba hardware puthoknaba amasum IT ga mari lenaba thabak thoramsingidamakta kumza inglisingani ga kunga mari gi August thada saba horakibani minister asina lengak irakhiba sirol aduda hauji nungju thagi matam yorakadaba maramna thabak tawgodasu khumang section mangamna hek yariba makai tha khara asida loisinba yananaba minister na hakthengna thabaki progress sing adu yengsina ba khangalakhi hauji loisindana lairiba building number 2 asi saurana lupa crore samaga kungani palum sangadabani thaurang asi PM divine scheme gi makhara pekatbani building 2 asida business hotel gi ka humfu multi speciality hospital gi bed khundraga manga flat chamaga yengkhai ga manga da legadaba residential complex training amasum skill development center cultural and recreation center commercial facility clubs parking amasum supporting infrastructure kaya yauri masi boy khoina non processing zone hairaga sukhangnai building 1 asikumza english ngani ga kunga manga gi september 13 sangakri amasum numit asimakta da anisaba building asi sana ba ore yum tamkhibani hari variety traders koba construction company amana building singa su sana ba tender okibani donor minister state government maru oina minister khangalakpagi matungina haujikti project asi minister na yamna kumni yengsin bawkhre ayama matamda manipur police housing corporation gi MD yauna ati officer kya su koduna project sing asi matam sana luisindabegi matang tapthari mafamdura satluba aikhoigi paumigi report matungina haujik saba luisindana lairipa building 2 adu masing yamlaba sinmi sing thadaduna thabak suri aduma pohanda ki sayesi gi manungda thaba solution mangamgadra haibisi arubu wangama oikigani mathol wangba building oibigi sakta maduri leplaga leire adubu masak fajanaba masu manungda mi leibi yananaba thabak suba yananaba phibam adu semgatpa haibisi araiba oikiroi masigi sumatakta building adugi maya nangna atop structure kya sagadaba wali masimagna ministry na thaba asisada kuntragani pan roigadaba wali haina sip minister khangalak palekhrabani CM nasu yengsinba haurabani na khajiktang sontharaga su loisinba yabagi phibamde laglagani hari Kwakta da leiba naha sada humdradi mayai ka drug sizinare sip minister drug ki lambi Manipur gi Mizoram lom da hongkhre Mare rom dagi Susampur mayai ka drug pushilakli amadi kwakta da naha sada humdraru mayai ka drug sizinaduna sauna saiting phangli drug Sawalaba faw sahanduna drug ki lancha tharakli haina Manipur gi sip minister Yumnam Khemsana phongtokri wapa masing asi malem gi mafam khuding da pangthona buku Manipur state ki thakta world drug problem persisting issues new challenges innovative response have theme the International Day Against Drug Abuse and Illicit Trafficking gi thoramda sip minister na phongdokhibani Manipur lenga ki social welfare department sinduna palace compound Imphal Lake City Convention Center da pangthokiba thoramadura sip minister Yumnam Khemsan Manipur lenga ki social welfare department ki commissioner Robert Singha Khetri Mayum amadi director Sheikh Abdul Hakim na mathangsina sip case president amadi guest of honor oina sargaki thauramadu manungsana department na nisadi gi ngakthoknaba amadi mipum khuding wakal taminanaba paikhalliba demand direction gi thabak thoram singi matangna short video amusukhi loinana minister na wasakse pathoktuna ekhoi khudimak nisadi lapna leirasi amadi punna thengna minarasi haina wasak lominakhi thauramadu minister Yumnam Khemsana makhata na hai drug asi state asi ngallinge matamda heroin powder na ayama sisinarami masi matam adugi paisa paiba imung manungi masasna sisinarami miyoi kyan sisinabiki wari saraklabasu ai isagi oina sanaroi oirakpana sisinaram khidi matam na honglakpana lamdam asida irang tholakpadagi drug trafficking asi Mizoramda hongkhibadongna tawre mati state asi ki oina sisinaba drug asi Moredagi Chuchampur yaroi mati kwakta na khwaidagi sauna siting pangli kwakta gi CSO singna phongdorakpagi matungina makhogi naha sada humdarumdi drug sisinare haki Naga gi MLA mangana governor unakre Kuki khulai paivis na miyathi na hatopikraba Naga misam taruki asum well fangana bigidamang Naga gi MLA mangana ngasi lokbawonda satuna governor Ajay Kumar Balagu unakre Kongsit adura nungba SG MLA Dinganglung Gangmai Fungyar SG MLA Laisio Kaising Urkhul SG Ramoivana singba saruyaki miyat adura senari bising adu kana no haiba miyamda laukthokpina basu taksin khiyari
KZ की wafam Naga miyamu singnabani ansam Naga taruk faraga hatkibagi matana Kuki-Jo Council KZ sina phongdorakliba wafam adu Naga miyamu ikaiba pibaga loinana hakthengna singnabani haina All Naga Student Association ansam na phongdorakli ansam na thadorakpa sirol amana hai thaina dagi hauna mafam amadagi atopa mafam amada koisa satuna saidang pham lauduna lakhiba KZ ki lusingba singna kasa Naga haiba waisese narakibani phorba sida hakthengna singna bani mara laijadaba Naga misam taruk faraga tamthina hatkibagi thaudokta sienaba miyoising masak khangdoklaga matik chaba serak phangandriba fawba soikre lankhri haibana watu asilusin be yaroi matam kya gi mamangdagi Naga sina khundarakiba lairon by fai village ta sadakiba thong adu Naga misam taruk khakta sathaba thong nati furup asigi miyoi punamakta singnabani hain lopam thui Koki emasum zomi gi tuan furup singna punsilaga semba Kuki-Jo Council na sadakiba thong adu international human right kanglon wangmatani misam taruk halaga soikre lankri hain phongdoraklibasi awaba taraba Naga furupu amuke hena khoi saunaba pohanaba atamnana lokalapa kongtangi Kuki-Jo Council na soikre hain phongdoklibadu Naga taruk hatpara hakthengna sienaba miyoising adugi mahut silaga phongdoklibra haibadu mayek singna khangalakadabani Kuki-Jo Council na zomi miyamgi mahut sinduna wangangba madi thabak tawbigi right leibra haibadu furup asigi miyoising na khangalakadabani mara laijadaba Naga taruk faraga minungsi yaudana hatkibagi thaudokta sienaba miyoi punamak logi matung ina matik chaba serak phangangadabani hainasu ansangi sirol asina makhatana phongdorakli Koki militants gi matakta military crackdown sathanaba Naga MLA sina governor taksingkhri Manipur hojik thoklibi irang asigi waroisin puraknaba amadi hojik government of India amasum NSN IM ga sathariba santigi wari asigi waroisin puraknaba gidama Nagaland gi chief minister Nephew Rio nalusingba Nagaland amasum Manipur gi Naga lusingba singi delegate amana Union Home Minister Amit Shah unaduna wari sanakri hari thajaba yaba pawgi matungina CM Nephew Rio nalusingba State asigi Naga singi delegate sing Amit Shah unadana wari sanakiba adu yamna positive amasum mapung faba mifam am oiki haidi meeting adura maru oina matam kuina dagi satharakiba Naga political issue yauna Manipur hojik oiriba tangdo laitadaba amadi kangluk irang thokliba sigi sapsaba warol sing ama puraknaba kupna khanaki haidi Union Home Minister Amit Shah ga unakiba aduda Nagaland gi chief minister yauna Nagaland gi deputy chief minister TR Zeliang amasum Y Paton Manipur gi deputy chief minister Losi Diko amasum Awangbu Niwai Naga People Fronts NPF ki senior leader amasum Manipur gi Tamai AC gi MLA su saruk yaki haidi mifam aduda Naga peace process amasum Naga taba state singi boundary singna Naga khunja singna thengnariba khudong chanaba singa madi security ki matangna su khangan ki hari Amit Shah ga unakiba aduda National Socialist Council of Nagalim isakmuiba NSN IM amasum Government of India ga final settlement purakna bigidamang English nganiga taraga mangada sign tawnakiba framework agreement gi matung tarakpo oina Naga singna pamliba dabi singi matangna khanaki hari amaramda Manipur gi oina yamna luraba Naga singna thamlakiba dabi singi manungda Koki militant group singa government ga suspension of operations through agreement sign tawnariba si revoke tawnaba Manipur gi Naga civil society organization singna taksiliba sigi matangna su pukatuna khanaki hari Naga singna suna maram oiraga Manipur Koki militant singna phongna khulai paiduna Naga khunja singna otnaiba phaba punba mi hatpa madi khul kya mai thabagi thabak sing athingba yauduna sathaduna lakli haina su Union Home Minister Amit Shah na sad marik supna paudam kheri Naga taruk Kuki singna fajinduna thamkhibagi factual report numit kuntrani gi manungna pirakna ba khankhri Kuki singna Naga tribal civilian singbu fajin kiba amadi hostage oina thamkhibagi thawdo adugi factual report ama numit kuntrani gi manungna Manipur gi chief secretary amadi Manipur police ki director general of police DGP na National Commission of Scheduled Tribe NCTS pikhalakna ba khankhri sei sigi megi tang kungni thode mayang Imphal thana wangkhai laikai digi social activist Asem Roshan Singana petition oiduna National Commission for Scheduled Tribe to submit tawkiba representation adubu commission sina tha sigi tang tarada recognize oina lokhatkibaga loinana Indian Constitution ki article 338A gi makhada case adugi mapung fawa detail report amadi action taken ki report notice adu hek phangbaga numit kuntrani ki manungda pikhal
पुखलंगनबा मणिपुर की चीफ सेक्रेटरी अमरी डीजीपी दा खंगनखिबने हरि कमीशन की नोटिस अदुना केस अदुगी इन्वेस्टिगेशन अमरी इंक्वायरी चथरिबा दु एक्सेप्ट तवे दुबो अपीब मतम की मनुंग रिप्लाई पिरक्तरबदी कॉन्स्टिट्यूशन की आर्टिकल 336 ए ना पीरिब शक्ति सिंग सिजिनदुना मापुंग ओइना सिविल कोर्ट की खुथांगदा सुमोन थागने हनसु मरी लेनबसिंगदा खंगलखरे हरि नेमसा किपगेन डिप्यूटी सीएम ओइजरबसु इम्फाल लापंगमद्री अनोब लेंगा लाखिबगा मियोय निफुरुम सिख्री स्टेट असिदा पीआर लेंगाक लोइदुना फेब्रुवारी मरीदा अनोब लेंगाक लेख्रबा मतुंग हौजु फावबदा कांगलुक इरांगदा लेखिद्रबा मिगी मसिंग असि निफुरुम सुरी माइते अमसुंग कुकी अनिगी मरक्ता लेरंबा इरांग अदु खरा हेक नेमथरगा हौजु कुकी अमसुंग नगासिंगी मरक्ता नौना इरांग थोरक्तुना कम्युनिटी अनि असिगी मियोयसिंग मनिंग तमना संगथोक संगसिन तौबा याद्री हाइना नेशनल मीडिया की रिपोर्ट अमना हाइरि रिपोर्ट असुना मखाताना हाइरिबदि कुकी कम्युनिटी की मरक्तगी कांगपोपी एसिगी एमएलए नेमसा किपगेन डिप्यूटी चीफ मिनिस्टर ओइना अनौब लेंगा असिदा वासक लोख्रबसु कांगलुक इरांग असिना इम्फाल योरकपा ngamdri कोकी डोमिनेटेड एरिया अमा ओइरिबा कांगपोपी डिस्ट्रिक्ट हौकिबा मे 13 दा थादौक सर्च लीडर अहुम हाटखिबा थौदो अदुगा मरी लेना इकोनॉमिक ब्लॉकेज चथखिबा मतम अदुदगी हौना हौजिक फावबा कांगपोपी दा हिदाक लंगथक यावना साना थकनबा अमसुम नोमगी तंगाई फदबा पोलम सिंग फंगद्रि सेंग पेट्रोल अमसुम गैस फंगदबगी असौबा अवाब अमसु ओइरि नेमसा किपगेन डिप्यूटी चीफ मिनिस्टर ओइना वर्चुअल की खुथांग वसक लोखिबा था मरी सुरब फावबर इम्फाल लापंगमद्रि नॉर्थ ईस्ट की स्टेट अमा ओइरिबा मणिपुर से कुकी-जो नागा अमसुम मैतेई सिंगना मापुंग ओइना खुंदारगा लैरिबनि हौकिबा सैंग लिसिंगनिगा कुनगोहमदोगी मे अहुमदगी थोलकिबा कांगलुक इरांग असिना मरम ओइरगा हौजिक फावबा मणिपुर मियोय सहमरोम सिख्रे हैना पाउसिना मखाताना फोंदोरखि अदुगो तेंतंग असुमना म्यामना थमजगी हौजिक ओइनादि म्याम पाउस मतांगसे लुसिनजरगे अमसु मखाताबा अनौबा अपडेट म्याम पुनंग मिनिसिया चैनल सिगे माइकेरिगी म्यांगफमदा मखाताना थमजरी मखाताबा अनौबा अपडेट म्याम पुनंग मिनिसिया हैना मखाताना थमजरी।